Adong haidi aise video thagatabsu kuiredana ko ado ngasidi yerum gi oina challenge tawakadoine ado ma'am aigi video sibu support obiyo ado sise morok tuni ngari ga morok adune sari ba ko yerum sisu futpada ngari sari ado kana ngamuni yengsi yamdi chaba ngamoi ba yerum se tara khakne ba ko ado yesu sise si thamse Tamage. See my cool hat never go. Ready? Next way. 1, 2, 3. Say. Không thay vậy. Vừa à? Ho thế à? Cô chém dạp dẹ ngay một xã hội mẹ mệt rồi mặc tôi đồng nồi thơ 그래? 그래? 짱어 먹는 거 짱어 풀리니네 아 짜돌이야 가왜? 가왜? 자, 무슨 좀 보여봐. 보여. 삐그다요. 자, 무슨 보이냐? 풀래. Mày bà khát thì bà lấy thằng một cái mà cút chứ Lần kìa Ủa Gì tao đấy Cà phê quét cả thằng cô ấy đừng ngưng đã hào á hào bây giờ tôi phun lên quên rồi là có thể xin chào là tháng cái là thành bé nào này xin người cả phải Làm rất lệ mày đi cả hai mày chưa sao giờ bị qua và không làm việc em cội xả đấy tung để xả mà không được ngon không được rồi đấy vui lên một mấy nó xả bên nè giờ nó xả bên nè đừng gặp rồi đấy mùi cái chip ta Salin sih lihat berarti kemarin ngamnya đúng rồi hai cái mồm này có thể được quẻ rồi khỏi rồi đó năng 사는 게 너는 사이좋으라 만 아마 훅 끄던
ꯌꯥꯝ ꯐꯖꯩ ꯌꯦꯔꯨꯝꯁꯦ ꯆꯥꯎꯕ ꯑꯩ ꯇꯪ ꯆꯥꯔꯅꯤ ꯉꯝꯗꯦ ꯑꯩꯗꯤ ꯆꯥꯕꯁꯦ ꯌꯥꯝ ꯊꯨꯏꯑꯕꯀꯣ ꯑꯗꯨꯅ ꯑꯩ ꯁꯠ ꯉꯝꯃꯤꯁꯦ ꯑꯩꯒꯤ ꯑꯩꯈꯣꯏ ꯆꯦꯅ ꯍꯦꯜꯂꯦꯕꯀꯣ ꯆꯥꯕꯁꯨ ꯀꯅꯥ ꯍꯦꯜꯂꯦ ꯍꯥꯏꯗꯤ ꯃꯥꯅ ꯍꯦꯟꯕꯤꯁꯨ ꯅꯠꯇꯦ ꯃꯥꯅ ꯆꯥꯛꯈꯨꯝ ꯃꯨꯛꯀ ꯆꯥꯎꯔꯛꯄ ꯑꯩꯅ ꯆꯥꯛꯈꯨꯝꯗꯣ ꯈꯔ ꯄꯤꯔꯛꯄ ꯍꯨꯃꯥꯡꯅ ꯕꯦꯔꯦꯅ ꯃꯥꯏꯗꯣ ꯁꯥꯕꯗꯨꯅꯅꯦ ꯃꯥꯅꯦ ꯉꯝꯗꯦ ꯌꯦꯔꯨꯝ 10ꯕꯨ ꯉꯝꯗꯦ ꯍꯥ ꯇꯔꯦꯠ ꯐꯥꯎꯕ ꯆꯥꯔꯦ 10 ꯃꯀꯨꯗꯣ ꯌꯦꯡꯉꯣ ꯌꯥꯝ ꯑꯩ 3 ꯂꯦꯝꯃꯦ ꯌꯦꯔꯨꯝ 3 ꯂꯦꯝꯃꯦ ꯀꯩꯅꯣꯃꯒꯤ ꯑꯩꯒꯤꯗꯤ ꯂꯣꯏꯁꯜꯂꯦ ꯍꯧꯖꯤꯛꯀꯤꯗꯣ ꯑꯗꯣ ꯑꯩ ꯍꯟꯗꯛꯇꯤ ꯅꯣꯏꯈꯠꯂꯛꯑꯕꯅꯤ ꯅꯣꯏꯔꯝꯅꯦ ꯃꯣꯏꯔꯥꯡ ꯂꯩꯔꯨꯕꯗꯩ ꯃꯥꯅꯦ ꯑꯥꯗ ꯂꯩꯔꯨꯕꯗꯒꯤꯀꯣ ꯐꯖꯅ ꯏꯃꯥꯟꯅꯕꯤꯅ ꯐꯖꯅ ꯄꯤꯖꯔꯕ ꯊꯥꯛꯑꯕ ꯑꯣꯛ ꯊꯥꯛꯄꯗ ꯑꯗꯣ ꯃꯌꯥꯝ ꯑꯩꯅ ꯉꯝꯃꯦꯀꯣ ꯍꯧꯖꯤꯛꯀꯤ ꯚꯤꯗꯤꯑꯣꯁꯦ ꯃꯥꯗꯤ ꯆꯥꯕ ꯌꯥꯝ ꯇꯞꯄꯦꯕ 10 ꯆꯥꯁꯜꯂꯦ ꯌꯦꯔꯨꯝꯗꯣ ꯑꯇꯩ ꯍꯥꯏꯗꯤ ꯑꯩ ꯈꯟꯕꯗ 10ꯃꯨꯛꯇꯤ ꯉꯝꯃꯣꯏꯀꯣ ꯆꯥꯕꯗꯤ ꯑꯩ ꯉꯝꯗꯣꯏꯁꯦ 15 16 ꯁ꯭ꯋꯥꯏꯗꯤ ꯁꯣꯏ ꯉꯝꯅꯤꯕ ꯑꯩ ꯆꯥꯔꯗꯤ ꯑꯗꯨ ꯆꯥꯕꯗ ꯉꯥꯎꯖꯩ ꯍꯥꯏꯕ ꯃꯥꯗꯤ ꯂꯣꯏꯔꯦ ꯌꯦꯔꯨꯝ ꯀꯌꯥꯅꯣ 50 ꯆꯥꯕꯗꯣ 50 50 ꯆꯥꯊꯣꯛꯄꯅꯦ ꯃꯥ ꯑꯣꯏꯃꯥ ꯈꯔ ꯀꯨꯏꯔꯛꯑꯒꯗꯤ ꯉꯝꯃꯛꯀꯅꯦꯕ ꯍꯧꯖꯤꯛ ꯍꯣꯏ ꯑꯗꯣ ꯍꯧꯖꯤꯛ ꯀꯩꯗꯧꯅꯤ ꯄꯥꯅꯤꯁꯃꯦꯟꯁꯦ ꯀꯩꯝ ꯇꯧꯅꯕ ꯂꯩꯇꯤꯌꯦ ꯆꯝꯄ꯭ꯔꯥ ꯑꯃꯗꯤ ꯂꯩꯕꯅꯦꯕꯀꯣ ꯑꯩ ꯆꯝꯄ꯭ꯔꯥ ꯄꯨꯔꯛꯀꯦ ꯃꯀꯨꯒ ꯌꯥꯎꯅ ꯁꯥꯏꯍꯟꯒꯦ ꯇꯤꯟ ꯆꯤꯡꯕ ꯆꯠꯇꯣꯏꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕꯀꯣ ꯄꯥꯅꯤꯁꯃꯦꯟꯁꯦ ꯍꯥꯏꯗꯤ ꯑꯍꯟꯗ ꯁꯨꯝ ꯄꯤ ꯂꯩꯔꯦꯕ ꯑꯩꯅ ꯁꯤꯁꯦ ꯌꯦꯡꯉꯣ ꯁꯤ ꯁꯥꯏꯍꯟꯒꯦ ꯃꯀꯨꯁꯨ ꯌꯥꯎꯔꯦꯗꯅꯀꯣ ꯁꯤ ꯈꯛꯇꯪ ꯁꯥꯏꯍꯟꯕꯤꯔꯒꯦ ꯉꯁꯤꯗꯤ ꯉꯁꯤꯒꯤꯅ ꯁꯤꯁꯦ ꯁꯥꯏꯔꯒꯦ ꯑꯗꯨꯒ ꯍꯣꯔꯦꯟ ꯑꯃꯨꯛ ꯏꯟ ꯆꯤꯡꯕꯗ ꯑꯃꯨꯛ ꯄꯥꯅꯤꯁꯃꯦꯟ ꯄꯤꯒꯦ ꯃꯥꯅꯦ ꯃꯀꯨꯗꯤ ꯃꯀꯨ ꯂꯧꯊꯣꯛꯑꯣ ꯂꯧꯊꯣꯛꯄ ꯌꯥꯕ꯭ꯔꯥ ꯃꯊꯛꯇꯣ ꯐꯛꯑꯒ ꯁꯤ ꯌꯥꯔꯗꯤ ꯀꯟꯗꯦꯗꯅ ꯁꯥꯏꯕꯗ ꯃꯌꯥꯝ ꯑꯩ ꯆꯦꯅꯦꯜꯁꯤꯕꯨ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣ ꯀꯨꯏꯔꯦ ꯑꯩ ꯚꯤꯗꯤꯑꯣ ꯊꯥꯒꯠꯇꯕꯁꯨ ꯁꯥꯏꯖꯜꯂꯣ ꯃꯣꯔꯣꯛ ꯆꯅꯝꯃꯣ ꯅꯝꯃꯣ ꯁꯥꯏ ꯑꯗꯨꯒ ꯃꯀꯨꯗꯣ ꯑꯣꯊꯣꯔꯛꯑꯣ ꯂꯥꯁꯇ ꯃꯍꯤꯗꯣ ꯋꯥꯎ ꯃꯌꯥꯝ ꯍꯥꯎꯕ ꯄꯥꯅꯤꯁꯃꯦꯟꯁꯤꯗꯤ ꯃꯥꯗꯤ ꯍꯥꯎꯋꯦ ꯇꯧꯔꯤꯁꯦ ꯍꯥꯎꯔꯝꯅꯤ ꯃꯣꯔꯣꯛ ꯅꯝꯕꯗ ꯌꯥ ꯀꯨꯝꯃꯦ ꯇꯨ ꯃꯍꯤ ꯂꯣꯏ ꯆꯨꯞꯈ꯭ꯔꯦ ꯌꯥꯔꯦ ꯃꯥ ꯁꯤꯗꯤ ꯍꯥꯎꯕꯒꯤ ꯇꯥꯔꯦꯅꯦ ꯁꯤꯒꯨꯝꯕꯗꯤ ꯌꯥꯝ ꯇꯣꯏꯅ ꯇꯧ ꯌꯥꯗꯦ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯁꯥꯏꯗ ꯂꯣꯏꯁꯜꯂꯒꯦ ꯃꯇꯨꯡꯗ ꯚꯤꯗꯤꯑꯣ ꯑꯃꯒ ꯑꯃꯨꯛꯀ ꯂꯥꯛꯑꯒꯦ ꯃꯌꯥꯝ